अहानबदा मरुइबा पाव पिजरी Manipur Assembly na tongan ba Department Taret ki lupa crore lising aniga jamri hukumathoi lakh marfu lising tara pass tawkre. Governor Law Ganeshan na RIMS ki new campus da Dental College Block amadi OT Complex da anoba modular operation theater ama sangakre. Voter amadi Aadhaar card link tawbagi thabak ngasidagi hawkre. Electoral roll da chahi amada ming mari rak chanba yabagi khudung chaba leire. Lamdam asigi nupi singna miram gi fizet thadokuna iram gi fazaraba fizet sing set chaduna inat yokhatlasi haina ijwal gi maikai dagi miyamda thamkre. Amadi hau ki bapung pun marida Manipur gi oina COVID-19 gi anoba case yang khai mapal chengna kre asiba amata yaw khitre. Kurumzari Poni TV na pizaba numidang gi Manipuri pau miyeng tabiri pasingbu Jennifer Sermana taram nokjari hauzik pau sandok na pizari Tarani thui suba Manipur Legislative Assembly gi ngasi taret ni chanba numitta House na tongan ba Department taret ki sizinagada ba lupa crore lising aniga jamri humpumathoi lakh marfu lising tara yetna balaitna pass tawkre ba sing adudi Police Department ta lupa crore lising aniga jani subna ama lakh kuntra mapal lising kunmathoi Vigilance and Anti-Corruption da lupa crore marfu ni thoi lakh nifu mathoi lising mapal Fire Protection and Control da lupa crore kuntra mga lakh marfu taret lising marfu humdoi. Jail Department ta lupa crore nifu ni thoi lakh humpu taret lising humpu tara nipal. Home Guards Department ta lupa crore yangkhai ni thoi lakh yangkhai ma thoi lising marfu mapal. Rehabilitation da lupa crore taruk lakh marfu tara mari lising kuntra ni thoi. Relief and Disaster Management Department ta lupa crore jama tara mari lakh tara mari lising marfu nipal ni. Amarom da Bill ahum The Manipur Fiscal Responsibility and Budget Management 4th Amendment Bill 2022, Bill number 10 of 2022, the Manipur Staff Selection Commission Bill 2022, Bill number 5 of 2022, Amadi, the Manipur Land Revenue and Land Reforms 7th Amendment Bill 2022, Bill number 14 of 2022, ngasi Assembly House na yet na bayaw na pass tawkre. Regional Institute of Medical Sciences RIMS Imphal da laiba new campus da Dental College Block amadi OT Complex da anoba modular operation theater ama ngasi Manipur gi Governor Law Ganeshan sangakre College Block amadi modular OT sangaraba matung RIMS ki Jubilee Hall da pangthokiba thoram da Governor Law Ganeshan hakibada COVID ki luraba matam da RIMS amadi masigi staff singna awa ana thidana thawai khubak da haptuna hotnaba kaya adu kawa chumloi Lamdam asida achoba Institute of Oiriba RIMS asi matam gi matung inna semgat sakat na bahona bada laingak lairi paliba laingak asna miyeng changduna afaba hospital ama ohelakani haiki mahak na makha taraduna hana lairamba infrastructure dagi anoba mawong da hapchilakpa amadi semgat sakalakpa asna mahiroi amadi ana layengi lamda kumang chawsilagani Amaromda India ke Prime Minister na laktho ki bagi matung inna Bharat ki ningkha tamba numit thoram pangthokpada yumthong khudingda National Flag chingkhat piu amadi National Anthem sakpiu haina phongdokhi Very hard during the pandemic of COVID-19 including the fourth wave and save hundreds of lives Manipur dental education occupies a place of pride in the field of medical studies. The basic aim of the dentists in this field is ever increasing. As dentistry officer offers a satisfying, rewarding and lucrative career, it has become the subject of choice for aspiring professionals of tomorrow. Director A. Santana Hai, RIMS Hospital asi hana lairamba infrastructure singdagi anoba kaya hapchilapa asina lamdam asigi miyam da achoba kana ba ma oirakli.
RIMS asi North East ki oina yengbadasu singthaningai oiba medical college amasu oiri. Hana RIMS da thadoramba budget tagi union budget lisingani kunithoi da crore changa humpuda hengalakpa asigi damak thagat pasu phongdokli. Taru Tananba Hospital Singi Marakta Amadi Analayingi Lamda Kumang Chowsilakpa Hospital Singi Manungda RIMSu Ama Oibangam Nagli Haiki. Our postgraduate student got the job of the senior residency, and so they will be eligible for assistant professor in the academic. This after fighting so many years, we got it after ministry has given. This will be the game changer. Next we had the OT for another small game changers for us. We started with the trauma center, so we can classify which is the most urgently required for emergency operation. Ngasidagi hauduna voter amadi Aadhaar card link tobagi thabak haure haina Manipur gi Chief Electoral Officer Rajesh Agarwal na lamfel da laiba CEO gi conference hall da pangtokpa press conference amada phungdokre mahakna makha taradura handak parliament representative of people's a ki manung channa election gi process da ahongba kaya ama leire madudi chahi amada electoral roll da ming chanba amukhak yaramba adu chahi amada mari rak chanba yabagi khudong chaba leire haiki Chahi tara nipal sugadawraba angang singna 1st January, 1st April, 1st July amadi 1st October gi manungda electoral roll da ming chanabagi apply toba yaragani amadi tha ahum khudingi electoral roll asi update tawragani voter singna makhoi gi voter ID adu Aadhaar ga link online gi khuthang da natraga offline oina toba yaragani masigi damak booth level officer sing yum da tharagani haiki Mahakna haibada voter ga Aadhaar ga link tawba asina election gi matamda chamam na bathok tanaba amadi asengba voter sing adu khagdokpa ngamnabagini loinana hana husband natraka wife haidina panlamba adu gender neutral oinana ba spouse oina on thokle amadi hana service tawramba nupagi loina bi khaktamak service voter registration tawramba adu thabak tawba nupigi mapuroi basu service voter registration tawba yahande haki Amadi Representative of People's Act 1951 gi matung inna election authority na jaga ama hekta da election gi thabak mari lenana sizinaba yabage sakti adu lai hairi Wife or husband has been substituted by spouse, whereby meaning that it has been made gender neutral. Secondly, in case of service voters, earlier the provision was that only wives of a male service voter can get the facility of a service voter. A lady who may be serving in any of the armed forces and is registered as a service voter, her family, her husband can also be treated as a service voter as per this new amendment. The election authorities have been further empowered that in addition to polling station, they can also requisition any premises for conduct of elections, which includes counting of votes, storage of voting machines, storage of ballot boxes or EVM poll related material, even for housing of security personnel and polling personnel. Any premises can be requisitioned by election authorities during conduct of election. That scope was earlier limited, this scope has also been widened. Imphal West District manung chana laiba voter amadi nauna voter pansinaba thorangli ba mioi singdagi Aadhaar number khonggatpagi campaign ama District Election Officer DC Imphal West District na ngasi DC Office Complex lamfel da laiba kombirei holda hodokre hogdopagi tharam aduda Electoral Registration Officer sing District asigi Assistant Electoral Registration Officer sing Political Party gi mihut sing booth level officer na chingba sing yauna mioi cha marom na saruk yaki Thoram aduda Imphal West ki DC TS Kiran Kumar na district asagi miyam na makhoi gi Aadhaar card sing voter ID offline natraga online da oidabasu link tawbinaba haiki loinana political party sing club organization amadi paumi singnasu mateng pangbiduna atenba matamda paikhatliba thorang asi loisinna ba hotnaminasi haiki Thoram asda 16 Sakmai amadi 17 Lamsang Assembly ki Electoral Registration Officer S Patmapati na mikhal gi tongan ba anauba chana pathap singi matangda wafom kaya thamki Ngasi Thobal gi District Election Office tasu electoral roll da ming chanlaba amadi changada singi Aadhaar number khonggatpagi thoram ama Deputy Commissioner gi conference hall da hodokre Thoram aduda Thobal District ki DC oiriba A Subhas Singh na phongdokhibada voter ID ga Aadhaar ga link tawnariba asi election gi matamda duplicity tawba yadana ba amadi election niyam chumna pangthokpa ngamnabani hairi Thobal gi ADM oiriba B location na PowerPoint presentation pireduna haikibada
Form 6B sizinaduna Aadhaar link tauba yai masigidamang EROs amadi AEROs da instruction kaya piduna lairi haiki. Mahangna haibada ECI na piriba chana pathap ki matung inna EROs amadi AEROs na miyoy amatada Aadhaar link taunaba masay yadana na hapu tauba yate hairi. Mahangna makha taraduna mamang de electoral roll da chahi amada amuktang dagi hena ming chanba yadabadu hauzikti chahi amada marirak chanba yari haina su phongdokhi. District Election Officer Chandel nasu thauram asi ngasi Chandel amadi Technopol District ki oina DC Complex Chandel gi conference solda hokdokre. Thoram aduda DEO Chandel mayang lamam Ras Kumar na haikibada ECI na thaurang asi voters sengi masak khangdokpa amadi electoral roll da la naming Johnson ba sengi lokthokpa ngamna ba paikhatlakpani miyam na paikhatlakliba thaurang asida saruk yasinduda matyang pangsan gadabani haina phungdokhi. District aningi election officials sing district level officers sing political party ki mihut sing NGO sing amadi atai atopa kayana tauram aduda saruk yaki. Paugi marak thatna atin babre amatak nominasi. Pony TV na makhal mathel gi thoram sing sandoktuda miyam gi seba tawjari masida hena mai pak na bagi damak Pony TV ki YouTube channel amadi Facebook page ta like amadi subscribe tawbiro loina na MCTV ki channel number 988 amadi ISCOM gi channel number 142 da miyam na meeting tabiduna mapung faba channel ama ohenbiyo hena mai pak channel ama oina bagi damak Pony TV ki contact number 9362511104 da contact tawbiro Makada pijariba contact number natraga email asida miyamna suggestion pibiraknaba hajari miyam gi suggestion bu khawramna ngaijari Break matung taram nokjari makhata ba pau pizari Manipur da corruption laitre haribasi BJP gi namthakni Manipur da corruption chama lai corruption tawdre haiba natte corruption tawbada free oire haibani haina Congress party na BJP lengakta maral sikri ngasi BT rota laiba Manipur Pradesh Congress Committee MPCC gi office da pangthokiba paugi mifam da MPCC gi General Secretary Harishwar Goswami na hai India ke Prime Minister na chairperson oiba Niti Ayog na phongba Inauguration of India Index 2021 gi report ta yauriba charge sheet amadi pending corruption case ki matangda Manipur asi chama backdrop oi haribani masida matau karamna Manipur da paliba BJP lengak asina Manipur da corruption laitre haribano haina hangki mahakna makha taraduna Manipur da BJP lengak pairakpa matamda anti corruption cell haiduna hanglammi madudagi mathang maming ngai hak laitna onthok onjin tawduna lakli amadi corruption thingna ba thabak paikhatri chahi asigi April 12 thoida senja thumjagi maralda PMGSY Rural Engineering Department ki additional chief engineer in charge ingo ba ko ba mioi ama anti corruption cell na lupa lakh humpurom ga konana office tagi fare haina paw da yaurakiba laire adubu madugi matangda ngasi fawba karigumba thabak amata paikhatana lairi haiki India gi mafam kayada BJP lengak asina pocha gi mamal hengatlakpa GST hengatlakpa gi mayokta khongjang sangsin bagi saruk am oina Manipur dasu ngasi Manipur silang lup na sinduna khongjang sathakri All India Agricultural Workers Union Bharatiya Khet Master Union All India Agricultural and Rural Labor Association amasung All India Agrami Kisan Sabana ngasi Bharat ki mafam kayada khongjang sathabagi saruk am oina Manipur dasu coordinating body of trade union na sawatuna Manipur silang lawmi lup na sinduna irawat bawanda wakat mifam sathakhiba aduda Manipur silang lawmi lup ki General Secretary Nengombam Jateshwar na hai India da paliba BJP lengak asna miyam gi ichupa asi laibak thibani masina lairaba miyam dadi hena awabagi mathakta awaba pire athubada BJP lengak na pochagi mamal amadi GST hantan gadabani Manipur dasu lairaba koknaba amadi khunggang chawkhatnaba program pumnamak senja thumja yauduna thabak tau Manipur gi lafam kanaba thabak chap chana pakhat kadabani East Ramda sel tingdana amasung document yauduna unorganized workers singbu registration tawhan gadabani haiki
Lamdam asagi nupi kunaina miram gi fizet thadokuna iramdam gi fazaraba fizet sing set jaduna aikogi inat yokhatlasi haina irai pak inat janura loine sinlon ichelna phongdokre wafum asi ngasi DMU campus da laiba M suloi sangda pangtokpa ichel gi tara taret suba mapo kumon ga mari leinana lup asagi president tongbram IBM jana phongdokhibani mapo kumon thoram aduda ichel gi president tongbram IBM cha nupi samas gi president TS Ramani Amkil gi president L Nganbi Tammi Chingmi gi president Y Momon Cookie Mothers Union Manipur gi advisor Rose Mangsi Hauke Kabui Mothers Association gi president Atompui Kamai UMO gi president Moirangthem Sorojini Laimakol gi president MC Rita NL gi president Y Mema Nimpal gi president TS Iboyaima Anul gi president L Pramo Thaubal Ima gi president S Ibu Bimola Amadi M sugi president Haubizam Chalam Bamaitaina Thoram Adugi Mayai Tangban Lauduna Sarukyaki Ichol gi president Tongbam IBM Jana Thoram Aduda Wangang Badahai Lamdam Asigi Janura Singna Aikogi Inat Yokat Kadabani Isagi Saktam Ngak Senduna Tambangam Naba Ichol na English Ing Kumja Lising Ani Manga Safong Lapadagi Hauna Taudang Lauduna Lakli Adubu ngasi maksu no makang dana Taudo Wato Kaya Amat Tokli Mahang na lup asigi kumon thoram na amuk lak pada nupi obi singna laibak asigi sakyeng mingsel oibe maram na lamdam asigi nupi singna miram gi akamba fizet thadokuna iramdam gi fazaraba fizet laikyang sizinara si haina pauzen ki thoram aduga mari leinana amkil gi president laurembam nganbi na hai mi sidri fawba miyam gi dabi pi dabagi haina bi thadokadabani Indian Constitution na piba phangpham thokpa sing chap chana mipum khudingda phangan gadabani Maitai nupi singna western culture da hena midyeng chonglapa asi afaba natte adubu tangai fadana aikogi hana dagi leizaraklaba fazaraba fizet chaksa sing adu yokhatpa haibasi laibak sida pokloba aikogi ithoni haiki Masidu yaning taba thokthok kaya ama tauri Manipur da taliba demand sing haibadi ngangkhai gi border gi da hairo aduga ILP da hairo punamak aikoi gi semi ba mayam aikoi na moina taurei ba mayam se kanna hona ba si kari gi damakta no haiba targa di India amadi Manipur government na aikoi gi apamba ningkha tamba aikoi na Indian constitution da yauba freedom of speech freedom of movement haibane singba se masigi habit se masi leiba yaroi Manipur Praja tumina lairoi aduga Manipur Prajana irangi thagapagi di natte aikoi gi phangpham thokpa ha khoi gi basic needs sing se mapung phana pi daba taraga di adumak irang thoki gani amasung thoktana laigani ima oiriba aikoi na su Manipur gi damakta ka thokani ima leiba gi damakta ka thokani ngamkhai gi damakta ka thokani aduga chap chaba phireba ma phangdri bhabodi aikoi lepa laitana khongjang di chanchang gi gani Pumlen Pat ki Mayada Ringban Sambadagi Tata Changbaya Balambi Fawba Semjile Haina Chothariba Assembly ki House da Pat Sing Mangtharapagi Matangda Sugunu Kendra ki MLA Ranjitna Phungdokhiba Wafam Hayeng Tang Ani Fawbagi Manungda Assembly House da Sengdokadabani Haina Pumlen Yangbi Development Organization Amadi Pumlen Pat Amadi Masigi Akoibada Tariba Miyamna Akan Mamawongda Taksin Manipur Press Club da Pangthokpa Paugi Mifam Amada Pumlen Yangbi Development Organization gi Vice President Ingan Ba Waikhom na hai Congress na chahi tara mga pairambada karisu tawramde SSA gi makhada khul asida school sana bagi damak foundation tawramki adubu building adu karamba chahida uba fangadagi haina miyam na ngasisu hangnari khwaidagi sotaraba khul singi manungda Pumlen Yangbi hariba khul asisu amani BJP government lakpadagi Kendra gi MLA TH Radi Shyamna NREGS ki makhada khul asida lambi semba haubada ngairi adubu sugnu sigi MLA ke Ranjitna Pumlen Pat akai ba tawsinduna manghan bagum assembly da phongdokhiba yamna hakchina lawi hayeng August ki tang ani fobagi manungda sathariba assembly asimaktada sengdokadabani natrabadi tang ahum dagi wabagai digi sugnu fobagi lambi matam kaktana thingjin lagani haina Jackson Warol thamki MLA Sugunu Kendra ki Ranjita Pekari Wafam Kra Ningsing Jari Hokiba Tang Kuntra Hatore Sige Lukin Pung Mariga Minitrai Toy Sige Swai de Koi Assembly from da MLA na Thamdi ki da Aga Manipur ki passing Koi Mangsilap ki Matang da Koi Pumlen Pat ki Mayai de Koi Ringbal Mayama Central Laktana Koi Apam de Koi Tata Sangbaya Lami Hok Se Mi Haiba Thamdi ki Wafam Se Tasing na Koi Lambi si karamba lambi no I was in make saying house to madi person miyam da sengtok view hai wapam si
Food Safety and Standard Enforcement Thawbal na pan masala gurkha khaini na chingba hidak managi potlam sing fagat kre. Potlam sing asi District Level Advisory Committee su oiba District asigi Deputy Commissioner A Subaski pautak matung inna DC manung amadi District Hospital Canteen, District Session Court Complex, District Transport Office Complex, District Cooperative Society amasung CMO Complex sa laiba dukan singda yang sin khongchut aduda fagat pangam kibani hairi. Hari bapotlam sing asi Food Safety Administration ge District Level Advisory Committee na haukiba July kitang kun mapal da order amat thoktuna yon ba amasung chaba thingkrabani adubu DC manung da lairiba canteen amadi dukan kharadadi potlam sing asi yolamba thengnaki khongchut aduda designated officer amadi Food Safety Officer singna potlam sing asi makhata na yondana ba khangan ki bagal doina karigumba yolamba thengnarabadi logi oba thabak lakhot kani haiki Drive asi lepa laitana makata na sa thakigani haidi. Federal Students Organization Kanglai Park Face Sokna Lengaki School Singda ahan ba onya sa tharakpa school survey amadi drugs ke awareness ngasi August aman dagi hogdokre haina Face Sok ki Secretary Publicity sana sampriti na thadorpa chirol amana phungdorakli. Ya school kendro ki manung chana laiba CS Ibo Yaima High School bibam yang sinlubada school asi oja suna tagi Nepal laiba thengnarakhi. Madugi manungda nupa oja ani, nupi oja tarukni, aduga oja amana utilize toropani. School asigi apun ba mahiroi humpuming janbada mahiroi kuntra na karapat thengnaki. Ani shiba oina singsamai A sigi manung chana laiba singsamai chinga maka high school gi oina su. School asigi pibam yang sinlobada school asigi oina mahiroi punna chani nifu humdoi. Nupa da chama kuntra mathoi amadi, nupi da chama tarani thoi laiba thengnaraki. School asida oja puna kuni thoi laibagi manungda oja manga amadi masagi school gini aduga oja tara taret amana utilize torakpani. School sing asi government na thawai hakchang yauna fagana ba hotna si khabarda khaktang school fagarhan si mission haina law banadi lenga ki school sing asi mang tharakna ba achawa maram oyakani. Masiga iruina na Facebook na ngasi mayai ka ba chinja ki mayokta mahairoi kunai na lep lasi haba timda School singda satharakpa awareness program amasu ngasi dagi International Modernized Academy IMA School konung mamangda hogdokre awareness survey asida miyam na matyang pangna bahaina Facebook ki maikai dagi appeal su tawrakli Pogi manatna aten babre amamok nominasi Pony TV na makhal mathel gi thoram sing sandoktuda miyam gi seba tawjari masida hena mai pak na bagi damma Pony TV ki YouTube channel amadi Facebook page ta like amadi subscribe tawbiro loina na MCTV ki channel number 988 amadi ISCOM gi channel number 142 da miyam na meeting tabiduna mapung faba channel ama ohenbiyo hena mai pak pa channel ama oina bagi damma Pony TV ki contact number 9362511104 da contact tawbiro Makhada pijariba contact number natraga email asida miyamna suggestion pibirakna ba harjari miyam gi suggestion bu khawramna ngaijari break matung taram nokchari makhataba pau pijari Jawaharlal Nehru Manipur Dance Academy nya sinduna ngasi India na ningkha tamlapa chahi humputara mga surakpaga mari leinena Har Ghar Tiranga campaign ama pisum thong ningom leirakta leiba Yaifalamjing Lok Community Hall da pangthokre Tharam aduda Director Youth Affairs and Sports T Fulen Maitai Co-operator Imphal Municipal Council Oinam Romeo President Yaifalamjing Lok pisum thong ningom leirak Oinam Chawba Singh amadi Director JNMDA Pukhrambam Bilas na mayai tangbal loduna saruk yakhi Thoram gi sarokam oina JNMDA ge artist singna lai harauba pung cholom dol dolok nupa pala amasung basanta ras sing utki Students Union of Kanglai Park Sukna Lisang Sina Satadunan Lakliba Academic Campaign Mating Laibam Hairoi Puthoksi Haba Campaign Asigi Manung Channa Ngasi August Kitang Amadagi Hauduna Class 10 gi Free Coaching Ama Students Union of Kanglai Park Suk Head Office Ta Hudokre Haina Human Resource Department ki Secretary Divya Nagar na Maidakpam na Thadorapa Chirol Amana Phungdorakli Chirol Asna Hairibadi ngasi hagdopagi tharam aduda CCSK gi President Jitendra Ningomba amadi Suk Head Office ki President Dana Kumar Ningthauja anina mayai tangbal lauduna saruk yaki
Students Union of Kanglaipak sukna pangthokliba coaching asi Kanglaipak asida lairiba mahairoi singi yaifanaba amadi manaba kunai ama puraknaba hotnaduna kariguba makhal amatagi sale natraga fee amata lauduna pangthokpani coaching asna Kanglaipak asida lairiba sale thumgi lamda sotharaba imungi mahairoi singda hotnaningba amadi achoba mai pakpa oinabagi pandamda sinbani pangthokliba coaching asi bosemgi class 10 gi foundation course ni hariba coaching asida lamdam asigi matik jaraba oza tarana tongan ba subject singda takpi tambiri sukna khangatlaba mahairoi kuntrana saruk yari coaching asda lenga ki mahairoi sang singi mahairoi sing amadi nongna mama mapa kaina khraba mahairoi kayada akhanaba miyeng thamduna khudong chaba kaya amasum sukna piri sathok sasangi khudong chadaba mahairoi kaya amadasu sukna laifam chafam gi khudong chaba piri hainasu phungdokli North East India Festival da Manipur Sangai Festival promote taunaba Tourism Department na Tourism Corporation of Manipur Limited TCML ga khutsam naraga road show ama Bangkok ki Central World Shopping Plaza da pangthokre thoram aduda Rhythms of Manipur siyom na thoram kaya utkibaga loinana Robert Naurem gi handloom gi pochai kaya yauba fashion show su utki Manipur Tourism Official Maru Oina Tourism Assistant Director W Roman Singh Tourism Corporation of Manipur Limited ki Manager Vidyananda Hanjabamna lakadoriba Manipur Sangai Festival lising ani kunithoi gi matangda sandokna takhi road show asna Thailand dagi tourist kaya Manipur da changlakpa yai hairi Tourism gi Assistant Director W Romana phungdokhibada Manipur Tourism gi marketing asi henget hanbada natana Thailand da Manipur Sangai Festival asi hena promote tawragani haiki Manipur Pineapple Festival Committee na sinduna tha asigi tang tara mapal dagi kun fawba numit nini chupna tara mangarat suba state level Manipur Pineapple Festival lising ani kunitoy Churachandpur district ki Bunglon High School campus ki Dr. Kalam ground da pangthoklagani hairi ngasi Manipur Press Club da pangthokkiba pawgimi from da Manipur Pineapple Festival Committee Manipur MPFCM ki chairman Sailen Mang Khongsai na hai lamdam asida puthokliba Q variety ki oiba ki home sing asi Miyam da taknaba amadi wana hotnaduna Q variety ki home puthokliba sinmi singbu pukning thogatpa oina thoram asi pangthokpani ki home Q variety asi lising ama chamampal ni futareta songpu gangte na tharba matung mathang thanarakhi masdagi chahi amada metric ton lising mapal puthokpa ngamde haiki mahakna makhatan hai Pineapple Festival asi pangthokpada stall from gadori bising masana ki home thaduna puthok chaba oigadabani Festival asida afaba ki home puthok pasing khangat naba Manipur Pineapple Show Contest pangthokani Festival aduda stall from basing khaktamak saruk yaba yakani aduga Beauty for Grassroots Development haiba hiramda Manipur Pineapple Queen Contest su pangthokani amadi Festival asida lomi singi seminar amadi free medical camp su pangthokani Festival asida miyamna saruk yabiu amadi akupa marol gidamak committee asida paw fabira u haiki Midday meal workers singi honorarium thada lupa lising ama piba yamande chahida tha tarani thoida lupa lising taruk piu haina all Manipur midday meal workers union AMMW na thokpa cherol amana phungdurakli Manipur da laidiba lenga ki school sing adult school sing amadi madrasa sing da mahaitam liba mahairoi sing chak pijanaba thorang India government ki makhada Manipur da su hokiba chahi kunlom asida chathaduna lakli Masida cook oina thabak tawriba midday meal workers singi honorarium asi chahida tha tara khak tha da lupa lising ama piduna thabak suhalli India gi atopa state singda maru oina Pondicherry da tha da lupa lising kun ma thoiga chartret marfuni thoi Tamil Nadu da tha da lupa lising tara hundoi ga chama Lakshadweep da tha da lupa lising mapal ga chonga piri aduga Kerala dana nongmada lupa satruk pibaga loinana festival allowance oina lupa lising amaga chatruk amadi vacational allowance oina lupa lising ani piri masigi mathakta apron amadi dress su piri Manipur government na midday meal workers singi chahida tha tarani thoida lupa lising taruk pina ba loinana festival allowance amadi vocational allowance pina ba union asigi secretary arambam thoi chanuna phungdurakli Kanglai People Against Narcotics and Psychotropic Substances Kanglai Panas na letna changsilakpa mayay kaba chinjak sizin na ba amadi lalon ba singbu fakat pagi saruk ama oina ngarang Imphal East District Council amadi Top Youth Club na kongpal gi akoy mapam singda drive sa tabada miyoy ama heroin number 4 gram amaga konana fakat pangam kre Atopa amadana Thobal District Council amasung Lilong Local Council na su ngarang akak na bapo amafongwadagi yum amada drive sa tabada Mayay ka bachinjak sagi tawnamba miyoy ahum punna fagat pakamki.
Lamdam asida mayai ka bachunjaki lalonba masing ka hena wangkhalakpadagi nupa nupi khaktana mayai ka bachunjak sizinaba migi masing hengalakliba asibu laksinaba hona haudrabadi lamdam asi mutkibitari haiduna kanglai panas na changseliba khongjang asida club organization maira paibi singna mateng pangbiduna lamdam asibu kalhauna ba hotnaminasi haina phungdurakli nakal amaromda kanglai panas na haukiba July ki tang 18 da thokiba warol amada Thobal district laiba private rehabilitation center tara mathoina kanglai panas ki chana pathaki wangmada thabak tawrakpadagi punna famina duna mamangda thokiba thodok adu soibadagi thokibani haina sengdorakpaga loinana matungda amukhana thokandana ba haina yasinaba purakre amadi rehab center tara mathoi asina su khongjang asida mateng pangba haina su yanakre hairi Ngosi Tamenglong District ki Tausem Subdivision ki manung chana laiba Oinamlong Community Hall da Tausem Cluster Rongmainaga Baptist Association RNBA amadi Bread for the World brought na sinduna Nomagi oiba capacity building of SSG and to enhance their contribution to village development as well as improve livelihoods and income haibahiramda training program ama pangthokre Thoram aduda PESCS ki director Namkhinlung Panmai su saruk yaki bagal loinana MSRLM gi Jiribam CD block manager Wahengbam Prem Jana resource person onya Wangkhe Thoram aduda nungkaw self help group taret Oinamlong self help group manga amadi Kaimai self help group ani punna self help group taramari romna sarukyaki resource person onya Wangang aduna MSRLM gi manager Wahengbam Prem Jana hakibada training as the self help group na fangbaya bakana basing mataw karam na loan lawgadage karamna self help group na miyam gi mateng pangba yai amadi self help group karamna semgadage habigi matangda kupthana khanganki hairi Malem gi kairak liba khal asdagi kharadamang oidabasu kannaba habigi wakhalon geloinina state lengak na paikhatlak liba u chara thabagi thabak paikhatliba asibu sokatladuna humputara humdoi suba ban mahotsav kamari lenina Kongpal Social Development Organization KSDO Kurai Khaidiam Laikai Gram Panchayat amadi mangal laina VLF ki thomi singna Kongpal Social Development Organization KSDO gi ground amadi manak nakpa lamhang singda u chara kayama thakre u chara thaba asida saruk yakiba secretary KSDO Naurem Dines na hai umang pok thorakpana malem gi aying asada akai balakpa asidagi kharatamang oirabasu kannaba hotnaba oina Kongpal Social Development Organization KSDO Kurai Khaidiam Laikai Gram Panchayat amadi mangal laina VLF ki thomi singna u chara sing asi thabani thariba u chara sing asi hingnaba akhoi pumnam akna thodang lauminasi haibaga loinina makha tana su u chara kaya thakigani haiki State asigi oina hokiba pung kun marida mioi punna yang khai mapal positive oikre mioi amata siba yaukidre COVID-19 Command Control Room dagi thadorakpa report amagi matung inna haukiba pung kun marida nupa nifutaruk amasung nupi tarahumdoi punna yang khai mapal positive oiba yaukre hauzik fawbada punna mioi lising aniga jama kun mapal laikidre State asigi oina hauzik fawbada mioi lak ama lising kuntra mapal ga jama kuntra humdoi positive oikre masigi manungda mioi lak ama lising kuntra taruka chonga subna ahumna recover tobang amkre active case da mioi chonga subna ama lairi Recovery rate na chada marfutara Nepal dasmik ama amani. All Manipur Football Association Ampagi Migyang Makada All Jiribam Sports Association AJSA na sinduna numit humnigi oiba referee refresher and clinic course ama AZSA holda pangtokre. AZSA gi President M Brajakanta Singh training as the AIFF referee ki I Rabichandra Singh na instructor ojuna Jiribam gi referee tarataret na sarukyari Loishilakpada maru ibe pao mukhana pizari Manipur Assembly na tongan ba department taret ki lupa crore lising aniga chamri humpumathoi lak marfu lising tara pass tawkre Governor La Ganeshan Rims ki new campus da Dental College block amadi OT complex da anobo modular operation theater ama sangapre Voter amadi Aadhaar card link tawbagi thabak ngasidagi haukre electoral roll da chahi amada ming mari rak janba yabagi khudong chaba laire
Lamdam asigi nupi singna miram gi fijet hadokuna iram gi fazaraba fijet sing set chaduna inyat yokhatlasi haina ichual gi maiketegi miyam da thamkhre. Amadi haukiba pung kun marida Manipur gi oina COVID-19 gi anoba case yang khai mapal thengnakre asiba amata yaukhitre. Poni TV ke numidangi Manipuri pau minyeng tabiri basingbu amakana kurumjari.